Yingbiriba viewersingbu Polankhokki marketdagi taram-taram-bokseri akhoi hojik leijribasi Kolen Koubrugi khwagi awangba mafamdudani mafamsida lakhiba ngasi imoinugei ira thongni mari lenana lakhiba licing sibu kabiraiba mayamgo naduna wai sanabagi danda sulojage mayam yeng tatuna lebiyo Aiko si leijribasi Kolen gi khwai makok iwang wang jaga adudani mafamsida like from balakpa aduga chingarpa yamba amaga unadina wai sanajage ahamda yamba gi minga lefangam tapiba ai gi jit mai mangang khoi ko kano dagi na pal dagi ne akhoi se kano ne akhoi langol punsilok ta akhoi salai tre punsil tilana hulum khleje adugi team ga angang sing plop lakmina bna khoi se yamba gi lakhiba se yamba se karam kandai ka ba haubi rakhibano aduga kyam kuirege kabir Handa kisi ga thar ga mangar ak subune aduga sahi mari mutile pore adugi manga tum tham kare adu handa kisi mangar ak su karakpagi awan wa kha chedo karakpagi awan wa di ekakta sunate akhoi mafam sida karai ba ipa Koubru gi ma cycle la karai mite irisa sing da loina fau feeling ne kaino har kanda karak matam da mai waisita yamna wa amu hana ga lawre khan ba loina ngakta ne adu ipa gi ma cycle se yor kan da di adugi miti nungai ba ngasa khoina wa ki khot ki me nungai ba aduga mo khoina kumba matam da mu Nasagi awan nuai si loina keno tro kana mu mathangi sei je mo laning bai tar Koubru kaning bagi haita adugi wakhal duga loina kara iba misingda aduga kara mo misingda kari wakhal kari wai thamning atai hoi khwaidagi maru oi de ma si ja laifam ne khangne re go myam nako aduna ta atopa side ma meng da kai tar khoi mafam sida kare resa singna khoi kitang wakhal ta da khrusu yaw haita re go akhoi sum makhongdi karak pusi maton bo da plastic akhoi akhoi ni sab lo ki maku akhoi ising batal gum langtho thamamba siti document nuaite akhoi ni ipai pu gi laifam ne na kano khanjaraga mafam je sumai di mosal laga de kem kana roi dune ko aduna haidi akhoi environment jan akai bo akhoi kari ma lebak sina kai ma plastic da kai ba nanjan gi matam do u singi mara hobunga moi dune aduna yarga di masigi pose kitang akhoi na ai na wakhal tamina bai tare yambai ji magi wakhal si yam phajai habdi Karaiba isinau singa sinaramba plastic ni mafam chana thambiyo habi wakhaloni saithokpidana ko yam nungai se yamba yamdagi yam phajaraba pautang phangje aduga yamba Koubru se maru ine khambibra oiragadi kaibra ngina Koubru se maru ine khan bai ai khakta ngina tre sida khoi salai sa mayam gin loina khoi gi akhoi ne sigi lam sida yam kaina khangbudna tre khoi da ngang oiri adu khoi thaina ipai pu singna haibirami khoi mafam je khoi gi haurak famni haiba pot ma khagi aduna ba khoi ngi sila isini ko aduna adu mafam je khoi kano tawna thamji luna nana thamji ipai pu laifam je khoi kano tawna bhona ji kanana bhona ji hadi khudam na kan huji ngo aswaida loina kano to mai thado khotru to myam siujam nuaite ko siju tawtuna ma campaign guma to ba any khoi internet ki site khangde ko adu khoi inau sing ne to jam phai non internet ta ke do loi thagat piraga mayam to message sum pi se nayamba gi site yam thagal hejeri yamba gi wakhalon ge loina na Polankhokki viewers sing da thamjaningba wahong kharadi akhoi Koubru kara iba bipum khudimangna kai tare amot akai hundokpada mafam chang sana yingbiba aduga lamai gum thadok pasi tobigano akhoi khangjelim se yamba gi minga lefam am dabiyo ai gi lefam no wangai bujalapa aduga mingna Gosta Kumar Elias Mantuli yamba sida karam kandai kabirakibna ngang garpone ngarang sina han boy dera duga mamang da ka badi yam kari mamangi hoi 18 gi April gi hoi Koubru matam do adu su kare digi ka badi dum kai adudi 18 dagi ka ba hobi rakpa do nete mamang yam kare singdi adum lepu ba mu nong ka khala pai da andak se ngas handak karak pudi ayuk ta karak pura nung din da karak nung din ne di hoi gi
Singmai chak cha thoe yum dei pung tara mu ta ba dai la singmai chak cha thoga singmai di po chei ke khar le ga lai ꯑꯩꯈꯣꯏꯅ ꯁꯤꯗ ꯉꯁꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯗ ꯌꯥꯝ ꯇꯣꯏꯅ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯍꯪꯕ ꯀꯣꯏꯁꯟ ꯑꯃ ꯂꯩꯖꯩ ꯃꯐꯝꯁꯤ ꯃꯔꯨ ꯑꯣꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯣꯏꯔꯒꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏꯗꯕ ꯄꯣꯠꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯤꯒꯤꯅꯦꯅ ꯈꯟꯕ ꯌꯥꯗꯦ ꯁꯤꯗꯤ ꯑꯩ ꯏꯁꯥꯃꯛꯀꯤꯅꯦꯅ ꯈꯟꯒꯗꯕ ꯃꯐꯝꯅꯤ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯩꯁꯤꯁꯨ ꯏꯁꯥꯒꯤꯅꯦ ꯈꯜꯂꯒꯅꯦ ꯃꯐꯝ ꯀꯧꯕ꯭ꯔꯨ ꯀꯥꯕꯒꯤ ꯃꯇꯝꯁꯦ ꯁꯤ ꯃꯇꯝꯗ ꯈꯇꯪ ꯀꯥꯕꯤꯕ꯭ꯔꯥ ꯑꯇꯣꯞꯄ ꯃꯇꯝ ꯀꯧꯕ꯭ꯔꯨꯁꯦ ꯁꯤꯒꯤ ꯃꯇꯝ ꯏꯃꯣꯏꯅꯨ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯄꯣꯛ ꯏꯃꯣꯏꯅꯨ ꯍꯥꯏꯕ ꯑꯃꯒꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯆꯩꯔꯥꯎꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯣꯡꯃ ꯄꯥꯟꯕ ꯁꯤꯗꯩ ꯀꯥꯕ ꯍꯧꯔꯒ ꯊꯥ ꯑꯃ ꯍꯞꯇꯥ ꯑꯍꯨꯝ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝ ꯏꯃꯣꯏꯅꯨ ꯅꯠꯇꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯕꯣꯗꯣ ꯄꯥꯈꯪꯕ ꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯂꯥꯏꯁꯦ ꯁꯤ ꯈꯣꯏꯔꯝꯕ ꯑꯃꯨꯛ ꯂꯥꯛꯄ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯈꯪꯖꯒꯦ ꯑꯩ ꯃꯤꯡ ꯆꯦꯡꯂꯩ ꯀꯧꯋꯦꯕ ꯂꯩꯐꯝꯅ ꯂꯝꯂꯥꯏꯗꯩꯅꯤ ꯌꯥꯝ ꯋꯥ ꯁꯣꯝ ꯊꯕꯛ ꯍꯧꯖꯤꯛ ꯆꯦꯜꯂꯨꯕ ꯃꯥꯜꯂꯦꯀꯣ ꯍꯣꯏ ꯈꯔ ꯆꯦꯟꯈꯠꯂꯛꯄꯩꯅꯤ ꯁꯤꯗ ꯀꯧꯕ꯭ꯔꯨ ꯀꯥꯕꯁꯦ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨ ꯀꯌꯥꯔꯛ ꯁꯨꯕꯅꯣ ꯑꯩ ꯁꯤꯒ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯗꯣꯏꯅꯤ ꯅꯨꯡꯊꯤꯟꯗ ꯀꯥꯕꯤꯔꯛꯄ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏꯁꯦ ꯑꯌꯨꯛꯇ ꯀꯥꯔꯛꯑꯦ ꯍꯣꯏ ꯀꯧꯕ꯭ꯔꯨ ꯀꯥꯔꯛꯄꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯤꯇꯪ ꯁꯔꯨꯛ ꯇꯥꯛꯄꯤꯌꯨ ꯀꯧꯕ꯭ꯔꯨ ꯀꯥꯔꯛꯄꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯁꯦ ꯃꯈꯣꯡꯗꯩ ꯀꯥꯔꯛꯄꯗꯤ ꯌꯥꯝ ꯋꯥꯅ ꯀꯥꯖꯔꯛꯑꯦ ꯍꯥꯏꯕꯗꯤ ꯆꯥꯅ ꯊꯛꯅꯕ ꯂꯩꯅ ꯆꯥꯅꯕ ꯌꯥꯎꯔꯛꯄꯅꯤꯅꯀꯣ ꯑꯗꯨ ꯃꯇꯣꯟꯁꯦ ꯌꯧꯕ ꯃꯇꯝꯗ ꯉꯁꯥꯏ ꯑꯋꯥ ꯃꯌꯥꯝꯗꯣ ꯄꯨꯔꯥ ꯀꯥꯎꯋꯦ ꯍꯥꯏꯕꯗꯤ ꯆꯤꯡꯂꯣꯟ ꯃꯥꯄꯟ ꯇꯝꯄꯥꯛ ꯚꯦꯂꯤ ꯐꯖꯅ ꯎꯕꯁꯦ ꯁꯤꯒꯤ ꯚ꯭ꯌꯨꯁꯦ ꯐꯖꯅ ꯎꯕꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯍꯛꯆꯥꯡꯗ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯖꯕ ꯑꯗꯩ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯁꯤꯗ ꯂꯩꯔꯝꯕꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯗꯨꯗ ꯑꯗꯨ ꯎꯕ ꯐꯪꯖꯕꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯍꯪꯖꯕ ꯀꯣꯏꯁꯟ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯍꯪꯖꯕ ꯀꯣꯏꯁꯟ ꯂꯩ ꯀꯧꯕ꯭ꯔꯨꯁꯦ ꯃꯔꯨ ꯑꯣꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯣꯏꯔꯒꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯧꯕ꯭ꯔꯨꯁꯦ ꯃꯔꯨ ꯑꯣꯏꯅ ꯈꯟꯕ ꯍꯥꯏꯁꯦ ꯃꯈꯜ ꯐꯦꯛꯇꯔ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯃ ꯐꯦꯛꯇꯔ ꯑꯃ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯊꯥꯏꯅ ꯑꯩꯈꯣꯏ ꯐꯣꯔꯐꯥꯗꯔꯅ ꯁꯤꯗ ꯍꯥꯟꯅ ꯏꯍꯥꯟ ꯂꯩꯔꯝꯃꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯈꯟꯖꯩ ꯑꯩ ꯍꯥꯏꯁꯃꯛ ꯂꯝꯂꯥꯏꯗꯒꯤꯅꯤ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯂꯥꯛꯃꯤꯟꯅꯩꯁꯤꯅ ꯑꯩꯒꯤ ꯏꯕꯥꯏ ꯁꯟꯖꯤꯠ ꯑꯗꯨꯒ ꯑꯩ ꯏꯅꯥꯎꯁꯤꯅ ꯂꯟꯆꯦꯟ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯂꯝꯂꯥꯏꯗ ꯏꯊꯛ ꯑꯩꯅ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯂꯝꯂꯥꯏꯗ ꯀꯟꯅ ꯏꯃꯣꯏꯅꯨꯒꯤ ꯌꯥꯝꯅ ꯀꯟꯅ ꯑꯆꯧ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯏꯊꯛ ꯍꯥꯏꯕ ꯑꯗꯨꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯃꯥꯅ ꯑꯗꯨꯒ ꯃꯥꯅ ꯑꯦꯗꯚꯥꯏꯖꯔ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯂꯨꯞꯇꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅ ꯂꯩꯖꯕꯅꯦꯕꯀꯣ ꯀꯧꯕ꯭ꯔꯨꯁꯤꯗ ꯀꯥꯕꯁꯦ ꯀꯔꯝ ꯀꯥꯟꯗ ꯍꯧꯕꯤꯔꯛꯑꯦ ꯍꯥꯏꯗꯤ ꯀꯔꯝꯕ ꯆꯍꯤꯗꯒꯤ ꯀꯧꯕ꯭ꯔꯨ ꯀꯥꯕ ꯍꯧꯕꯤꯔꯛꯈꯤꯕ ꯑꯩ ꯏꯁꯥꯃꯛꯇꯤ ꯇꯁꯦꯡꯅ ꯀꯧꯕ꯭ꯔꯨ ꯀꯥꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯆꯍꯤ 15ꯒꯤ ꯃꯃꯥꯡꯗ ꯈꯟꯖꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯀꯧꯕ꯭ꯔꯨ ꯀꯥꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯀꯥꯔꯒꯦꯅ ꯂꯩꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯧꯕ꯭ꯔꯨ ꯀꯥꯕꯁꯦ ꯍꯦꯛꯇ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯆꯠꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯂꯨꯅ ꯈꯟꯖꯕ ꯃꯐꯝ ꯑꯣꯏꯕꯅꯔ ꯏꯁꯣꯔꯅ ꯅꯪꯗꯤ ꯆꯠꯄ ꯌꯥꯒꯤꯔꯣꯏ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯂꯩꯕꯅꯔ ꯍꯦꯛꯇ ꯊꯤꯡꯕꯒꯤ ꯃꯑꯣꯡꯗꯀꯣ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯊꯧꯁꯦ ꯈꯣꯏꯔꯝꯗ꯭ꯔꯒꯗꯤ ꯆꯠꯄ ꯐꯪꯗꯕꯒꯤ ꯃꯑꯣꯡꯗ ꯑꯩ ꯈꯟꯖꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩ ꯆꯠꯂꯒꯦꯅ ꯑꯩ ꯃꯃꯥꯡ ꯆꯍꯤꯗꯤ ꯂꯥꯏꯅꯤꯡꯊꯧꯁꯦ ꯈꯣꯏꯔꯝꯕ ꯀꯥꯟꯗ ꯑꯝꯇꯪ ꯆꯠ ꯐꯪꯖꯒꯦ ꯍꯥꯏꯔꯒ ꯁꯨꯝ ꯑꯔꯨꯕ ꯃꯐꯝꯁꯦ ꯏꯄꯥ ꯏꯄꯨꯅ ꯂꯩꯔꯝꯕ ꯈꯨꯟꯗꯥꯔꯝꯕ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯉꯁꯤ ꯂꯩꯔꯤꯕꯁꯦ ꯁꯤꯗꯒꯤ ꯍꯣꯡꯗꯔꯒ ꯂꯩꯈꯤꯕꯅꯦ ꯍꯥꯏꯕꯒꯤ ꯑꯗꯨꯝ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯇꯥꯔꯀꯥꯟꯗ ꯄꯨꯛꯅꯤꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯑꯃ ꯂꯣꯏꯅꯅꯀꯣ ꯑꯝꯇ ꯆꯠꯆꯒꯦꯅ ꯈꯜꯂꯀꯥꯟꯗ ꯉꯁꯤꯁꯦ ꯂꯥꯏ ꯑꯩꯈꯣꯏ ꯏꯁꯣꯔ ꯏꯙꯧꯁꯤꯡꯁꯦ ꯀꯟꯅ ꯈꯣꯏꯔꯝꯖꯔꯀꯥꯟꯗ ꯌꯧꯕ ꯐꯪꯖꯕꯅꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯃꯣꯠ ꯑꯣꯏꯅ ꯊꯝꯖꯒꯦꯕꯀꯣ ꯃꯃꯥꯡ ꯆꯍꯤꯗꯤ ꯀꯥꯒꯦꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯈꯤꯕꯅꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯀꯥꯒꯦꯅ ꯈꯟꯖꯕꯅꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯌꯥꯝꯁꯨ ꯌꯥꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯀꯤ ꯑꯉꯥꯡꯁꯤꯡꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯥꯕ ꯐꯪꯖꯕꯁꯤ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯉꯔꯥꯡꯗꯩ ꯀꯥꯖꯔꯛꯄꯅꯤ ꯏꯃꯣꯏꯅꯨ ꯃꯐꯝꯗ ꯑꯩꯈꯣই ꯉꯔꯥꯡ ꯑꯍꯤꯡ ꯆꯨꯞꯄ ꯂꯦꯛꯑꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤ ꯌꯧꯔꯨꯁꯦꯅ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯀꯧꯕ꯭ꯔꯨ ꯀꯥꯔꯛꯄꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯀꯥꯕ ꯍꯧꯕꯤꯔꯛꯈꯤꯕꯅ ꯆꯞ ꯃꯥꯟꯅꯕ ꯍꯟꯗꯛ ꯑꯍꯥꯟꯕ ꯂꯥꯛꯆꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯍꯪꯖꯕ ꯀꯣꯏꯁꯟ ꯑꯃ ꯈꯛꯇꯪ ꯂꯩꯖꯩ ꯃꯗꯨꯗꯤ ꯀꯧꯕ꯭ꯔꯨꯁꯦ ꯃꯔꯨ ꯑꯣꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯣꯏꯔꯒꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ ꯑꯗꯨ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯍꯪꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯗꯁꯨꯀꯣ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯩꯈꯣꯏꯗ ꯀꯅꯥꯃꯠꯇꯁꯨ ꯍꯪꯀꯅꯦꯕ ꯋꯥꯈꯜ ꯂꯩꯇ꯭ꯔꯕ ꯑꯗꯨ ꯉꯁꯤ ꯁꯨꯝꯕ ꯁꯣꯝꯒꯤ ꯄꯣꯂꯥꯡꯈꯣꯛ ꯌꯨꯇ꯭ꯌꯨꯕꯁꯦ ꯁꯤꯒ ꯑꯩꯈꯣꯏ ꯊꯦꯡꯅꯖꯕꯁꯨ ꯑꯩꯈꯣꯏ ꯏꯊꯛꯀꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯔꯀꯥꯟꯗ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯂꯥꯛꯆꯕ ꯆꯍꯤꯁꯤꯗ ꯁꯨꯝꯕ ꯑꯩꯈꯣꯏ ꯅꯦꯠꯋꯥꯛ ꯑꯃꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯄꯣꯂꯥꯡꯈꯣꯛ ꯀꯥꯡꯕꯨꯁꯤꯅ ꯁꯨꯝꯕ ꯑꯩꯈꯣꯏꯗ ꯇꯤꯝꯁꯤꯅ ꯑꯩꯈꯣꯏꯗ ꯔꯦꯁꯄꯦꯛ ꯇꯧꯕꯤꯔꯒ ꯁꯤ ꯀꯣꯏꯁꯟ ꯁꯨꯝꯕ ꯍꯪꯕꯤꯔꯛꯄꯁꯦ ꯇꯁꯦꯡꯅ ꯑꯩ ꯑꯍꯥꯟꯕ ꯊꯥꯒꯠꯆꯒꯦꯕꯀꯣ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯇꯁꯦꯡꯅ ꯌꯥꯝꯅ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯂꯧꯖꯩꯑꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯁꯨꯝꯕ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯌꯧꯕ ꯐꯪꯅꯕꯒꯤꯗꯃꯛ ꯂꯥꯛꯄꯁꯦ ꯑꯩ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟꯁ ꯑꯩ ꯌꯥꯝ ꯂꯨꯅ ꯂꯧꯖꯔꯀꯥꯟꯗ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯛꯆꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯌꯧꯔꯀꯥꯟꯗ ꯑꯩꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯅꯤꯡꯉꯛꯄ ꯈꯨꯗꯤꯡꯃꯛ ꯊꯨꯡꯉꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤ ꯑꯩꯅ ꯊꯝꯖꯔꯀꯥꯟꯗ ꯇꯨꯡꯗ ꯂꯥꯛꯄ ꯑꯩꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯑꯩ ꯉꯁꯤ ꯃꯐꯝꯁꯤ ꯌꯧꯔꯀꯥꯟꯗ ꯐꯪꯉꯦ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯀꯧꯕ꯭ꯔꯨꯁꯦ ꯃꯔꯨ ꯑꯣꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯣꯏꯔꯒꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯣ ꯃꯔꯨ ꯑꯣꯏꯅꯤ ꯈꯟꯖꯩ ꯃꯔꯨ ꯑꯣꯏꯅꯁꯨ ꯈꯜꯂꯤꯀꯣ ꯑꯗꯣ ꯑꯍꯥꯟꯕ ꯑꯩꯗꯤ ꯂꯝꯗꯝ ꯇꯥꯝꯗꯒꯤ ꯂꯥꯛꯆꯕꯅꯤꯀꯣ ꯑꯩꯁꯦ ꯀꯁꯥꯔꯗꯒꯤ ꯑꯩ ꯂꯥꯛꯆꯕꯅꯤ ꯁꯤꯒ ꯑꯩ ꯁꯤꯒ ꯂꯝꯂꯥꯏꯗ ꯂꯩꯖꯕꯅꯤ
ꯑꯗꯨꯕꯨ ꯑꯩ ꯑꯝꯇꯪ ꯀꯥꯖꯒꯦ ꯈꯟꯖꯕꯅꯤꯀꯣ ꯑꯗꯣ ꯍꯟꯗꯛ ꯆꯥꯟꯕꯤꯗꯨꯅ ꯑꯩꯈꯣꯏ ꯀꯥꯕ ꯐꯪꯖꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯁꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯃꯐꯝꯁꯤꯀꯣ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤ ꯍꯧꯔꯛꯐꯝꯅꯤ ꯑꯗꯣ ꯑꯁꯤ ꯑꯩꯁꯨ ꯀꯩꯅꯣ ꯂꯣꯏꯅ ꯑꯍꯥꯟꯕ ꯀꯩꯅꯣ ꯇꯧꯔꯝꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯩ ꯀꯪꯂꯩꯄꯥꯛꯇ ꯂꯩꯔꯤꯕ ꯆꯤꯡꯃꯤ ꯇꯝꯃꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯁꯦ ꯀꯧꯕ꯭ꯔꯨ ꯃꯔꯨꯁꯤꯗꯩꯅꯦꯅ ꯑꯩꯈꯣꯏ ꯇꯥꯖꯩꯕ ꯑꯗꯨꯒꯤ ꯃꯐꯝꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯖꯔꯒ ꯑꯃꯨꯛꯇꯪꯗꯤ ꯌꯧꯒꯦ ꯈꯟꯖꯔꯒ ꯀꯨꯏꯅ ꯈꯜꯂꯛꯄꯗꯒꯤ ꯉꯁꯤ ꯁꯨꯃꯥꯏꯅ ꯌꯧꯕ ꯉꯝꯖꯕ ꯑꯩꯒꯤ ꯂꯩꯐꯝꯅ ꯇꯈꯦꯜ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯅ ꯂꯩꯃ ꯇꯈꯦꯜ ꯑꯩꯒꯤꯁꯨ ꯂꯩꯐꯝ ꯇꯈꯦꯜꯗꯩꯅꯦ ꯃꯤꯡꯅ ꯃꯆꯜ ꯀꯧꯋꯦ ꯂꯥꯏꯁꯦ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯒ ꯃꯃꯥꯡꯗ ꯍꯥꯟꯅ ꯀꯥꯈ꯭ꯔꯕ꯭ꯔꯥ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦ ꯉꯁꯤꯒꯤ ꯀꯧꯕ꯭ꯔꯨ ꯈꯣꯡꯖꯦꯜ ꯑꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯤꯇꯪ ꯁꯔꯨꯛ ꯇꯝꯕꯤꯌꯨ ꯉꯔꯥꯡ ꯂꯥꯛꯄꯗꯗꯤ ꯌꯥꯝ ꯋꯥꯏꯑꯦ ꯀꯞꯅꯤꯡꯉꯦ ꯑꯗꯨꯒ ꯃꯐꯝꯁꯦ ꯌꯧꯔꯀꯥꯟ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯑꯃꯨꯛꯀ ꯍꯟꯅ ꯂꯥꯛꯅꯤꯡꯉꯦ ꯃꯊꯪꯗꯁꯨ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪ ꯆꯍꯤꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯗꯨꯒ ꯁꯤꯗ ꯀꯥꯔꯛꯈꯤꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯁꯤ ꯀꯩ ꯑꯣꯏꯕꯤ ꯁꯨꯝ ꯑꯩꯈꯣꯏ ꯄꯨꯄꯨ ꯍꯣꯏꯅ ꯁꯨꯝ ꯍꯥꯏꯕꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯁꯦ ꯁꯤꯗꯒꯤ ꯍꯧꯗꯣꯔꯛꯈꯤꯕꯅꯦ ꯍꯥꯏ ꯑꯗꯨꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯆꯠꯄ ꯌꯥꯏꯅ ꯈꯜꯂꯒ ꯂꯥꯛꯈꯤꯕꯅꯦ ꯆꯞ ꯃꯥꯟꯅꯕꯤꯕ꯭ꯔꯥ ꯆꯞ ꯃꯥꯟꯅꯕꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯥꯝ ꯇꯣꯏꯅ ꯍꯪꯕ ꯀꯣꯏꯁꯟ ꯑꯃꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯍꯪꯖꯕ ꯀꯧꯕ꯭ꯔꯨꯁꯦ ꯃꯔꯨ ꯑꯣꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯣꯏꯔꯒꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯁꯨꯝ ꯏꯁꯣꯔꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯐꯝꯁꯤꯒꯤ ꯑꯣꯏꯅꯀꯣ ꯌꯥꯝ ꯈꯣꯏꯔꯝꯅꯤꯡꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯤꯖꯕꯗꯣ ꯀꯩꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯨꯝ ꯄꯥꯈꯠꯆꯕꯗꯣ ꯇꯧꯋꯦꯕ ꯑꯗꯨꯗꯨꯅ ꯌꯥꯝ ꯀꯤꯅꯁꯨ ꯈꯟꯖꯩꯌꯦ ꯍꯥꯏꯗꯤ ꯁꯤ ꯏꯁꯣꯔꯁꯦ ꯌꯥꯝꯅꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯣꯏ ꯂꯨꯕꯗꯣ ꯑꯣꯏ ꯍꯥꯏ ꯑꯗꯨꯗꯨꯅ ꯀꯤꯁꯨ ꯀꯤ ꯑꯗꯨꯒ ꯃꯐꯝꯁꯤꯗꯁꯨ ꯌꯥꯝ ꯂꯥꯛꯅꯤꯡꯕꯩ ꯂꯥꯛꯄꯅꯦ ꯆꯞ ꯃꯥꯟꯅꯕꯤꯕ꯭ꯔꯥ ꯁꯣꯝꯒꯤꯁꯨ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯤ ꯀꯧꯕ꯭ꯔꯨꯁꯤ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝ ꯆꯞ ꯃꯥꯟꯅꯖꯩ ꯑꯩ ꯃꯤꯡ ꯖꯤꯇꯦꯟ ꯀꯧꯖꯩ ꯏꯌꯥꯝꯕꯁꯦ ꯀꯔꯤ ꯂꯝꯗ ꯑꯣꯏꯕꯤꯔꯕꯅꯣ ꯃꯌꯥꯡꯐꯥꯜꯗꯒꯤꯅꯦ ꯏꯌꯥꯝꯕꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯪꯖꯔꯤꯕ ꯀꯣꯏꯁꯟꯁꯦ ꯀꯧꯕ꯭ꯔꯨꯁꯦ ꯏꯌꯥꯝꯕꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯔꯨ ꯑꯣꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯃꯔꯨ ꯑꯣꯏ ꯃꯔꯨ ꯑꯣꯏꯅ ꯈꯟꯕꯤ ꯇꯥꯔꯒꯗꯤ ꯑꯣꯏꯔꯤꯕ ꯖꯒꯥꯁꯦ ꯍꯥꯏꯗꯤ ꯏꯌꯥꯝꯕꯅ ꯈꯟꯕꯤꯔꯤꯕꯁꯤ ꯀꯩ ꯀꯩꯅꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯃꯤꯕ ꯖꯒꯥ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯝꯂꯦꯟꯁꯦ ꯃꯔꯨ ꯑꯣꯏꯔꯕ ꯂꯥꯏꯐꯝꯂꯦꯟꯗꯒꯤ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯖꯒꯥꯈꯩꯁꯦ ꯃꯁꯤ ꯃꯔꯨ ꯑꯣꯏꯌꯦꯅ ꯍꯥꯏꯅ ꯈꯟꯖꯩ ꯏꯌꯥꯝꯕꯁꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯀꯥꯕ ꯍꯧꯔꯛꯄꯤꯔꯛꯈꯤꯕꯅꯣ ꯀꯥꯕꯗꯤ ꯑꯩꯁꯦ ꯆꯍꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 35ꯃꯨꯛꯀꯤ ꯃꯃꯥꯡꯗꯩꯗꯤ ꯀꯥꯔꯛꯑꯦ ꯀꯥꯗ꯭ꯔꯤꯉꯩꯒ ꯀꯥꯔꯕꯒ ꯑꯣꯏꯔꯝꯕ ꯐꯤꯕꯝꯁꯦ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯣꯏꯈꯤꯕ ꯍꯥꯏꯗꯤ ꯋꯥꯈꯜꯗ ꯃꯈꯥꯗ ꯂꯩꯔꯀꯥꯟꯗ ꯈꯟꯈꯤꯕꯗꯨꯒ ꯃꯊꯛꯇ ꯂꯩꯔꯀꯥꯟꯗ ꯑꯗꯨꯗꯤ ꯄꯨꯔꯥ ꯆꯦꯟꯖ ꯑꯃꯅꯦ ꯄꯨꯔꯥ ꯑꯍꯣꯡꯕ ꯑꯃꯅꯦ ꯀꯩꯀꯩꯗ ꯑꯣꯏꯔꯝꯃꯦ ꯃꯁꯤ ꯂꯩꯔꯝꯃꯤꯕ ꯋꯦꯗꯔꯁꯦ ꯁꯤꯗꯗꯤ ꯔꯤꯇꯨ 6ꯀꯤ ꯋꯦꯗꯔ ꯑꯗꯨꯝ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯐꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯀꯥꯟꯗꯗꯤ ꯐꯪꯗꯦꯕ ꯃꯁꯤꯁꯦ ꯑꯃꯗꯤ ꯄꯨꯔꯥ ꯍꯣꯡꯉꯦ ꯍꯟꯗꯛꯀꯤ ꯑꯣꯏꯅꯗꯤ ꯀꯔꯤ ꯅꯨꯃꯤꯠꯇꯩ ꯀꯥꯕꯤꯔꯛꯈꯤꯕꯅꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯁꯝꯊꯤꯡ ꯈꯔ ꯆꯠꯂꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯀꯥꯔꯛꯄꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡꯗ ꯀꯥꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯒ ꯅꯨꯡꯊꯤꯟꯗ ꯀꯥꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯒ ꯈꯦꯠꯅꯕꯁꯦ ꯏꯌꯥꯝꯕꯁꯦ ꯅꯨꯃꯤꯗꯥꯡꯗ ꯑꯗꯨꯝ ꯀꯥꯕꯤꯕ꯭ꯔꯥ ꯅꯨꯃꯤꯗꯥꯡꯗꯁꯨ ꯀꯥꯏ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯁꯨ ꯀꯥꯏ ꯑꯗꯣ ꯅꯨꯃꯤꯗꯥꯡꯗ ꯀꯥꯕꯅ ꯅꯨꯡꯉꯥꯏꯕ ꯈꯔ ꯐꯕ ꯑꯃ ꯍꯦꯜꯂꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯋꯥꯕꯁꯦ ꯈꯪꯍꯧꯗꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯁꯥꯕ ꯈꯣꯠꯄ ꯑꯗꯒꯤ ꯑꯋꯥ ꯑꯅꯥ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯏ ꯊꯦꯡꯅꯩ ꯑꯩꯒꯤꯅ ꯅꯟꯗꯔꯥꯖ ꯀꯧꯋꯦ ꯑꯩꯒꯤꯅ ꯁꯥꯟꯊꯣꯏ ꯑꯕꯤꯅꯥꯁ ꯀꯧꯋꯦ ꯅꯟꯗꯔꯥꯖ ꯑꯕꯤꯅꯥꯁ ꯁꯅꯥꯊꯣꯏ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯀꯥꯕꯤꯔꯛꯄ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 2 ꯁꯨꯖꯤꯜꯂꯛꯑꯦ ꯑꯌꯨꯛꯇ ꯀꯥꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯀꯥꯔꯛꯄ꯭ꯔꯥ ꯑꯌꯨꯛꯇꯒꯤ ꯑꯗꯨꯝ ꯃꯈꯥꯗꯒꯤ ꯀꯥꯖꯔꯛꯑꯦ ꯑꯗꯨꯒ ꯁꯤ ꯌꯧꯕꯗ ꯅꯨꯡꯗꯥꯡ ꯑꯗꯨꯝ ꯊꯨꯡꯖꯩ ꯃꯔꯨꯞ ꯍꯣꯏꯁꯦ ꯀꯩ ꯂꯝꯗ ꯑꯣꯏꯕꯤꯔꯕ ꯀꯛꯆꯤꯡꯅꯦ ꯎꯆꯤꯋꯥꯒ ꯄꯨꯜꯂꯒ ꯂꯥꯛꯄꯅꯦ ꯃꯔꯨꯞꯇ ꯑꯩꯈꯣꯏꯁꯤ ꯉꯁꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯌꯥꯝ ꯇꯣꯏꯅ ꯍꯪꯖꯕ ꯀꯣꯏꯁꯟ ꯑꯝꯇ ꯍꯪꯖꯒꯦ ꯃꯐꯝ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯗꯤ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯗꯤ ꯏꯁꯣꯔꯒꯤ ꯈꯨꯕꯝ ꯑꯣꯏꯅ ꯂꯩꯔꯛꯄ ꯍꯥꯏꯗꯤ ꯑꯁꯤ ꯍꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯃꯐꯝ ꯑꯃꯅꯤ ꯃꯐꯝ ꯑꯁꯤ ꯂꯩꯕꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯤꯗ ꯀꯥꯔꯛꯄꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯀꯥꯕ ꯐꯪꯗ꯭ꯔꯕ ꯃꯌꯥꯝꯁꯤꯡꯗ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯁꯤ ꯀꯥꯕ ꯆꯤꯡ ꯀꯥꯕ ꯋꯥꯕ ꯇꯥꯕꯅꯦ ꯑꯗꯨꯏꯁꯨ ꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯊꯛ ꯑꯩꯈꯣꯏꯅ ꯀꯥꯕ ꯄꯟꯊꯨꯡꯐꯝꯗꯨ ꯌꯧꯔꯀꯥꯟꯗ ꯑꯋꯥꯕꯗꯨ ꯄꯨꯂꯞ ꯀꯥꯎꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯥꯅꯤꯡꯕ ꯃꯌꯥꯝꯁꯨ ꯀꯥꯔꯒ ꯈꯪꯒꯅꯤ ꯑꯩꯅ ꯊꯣꯃꯥꯁ ꯀꯥꯌꯟ ꯄꯥꯏꯕꯝ ꯅꯠꯇꯕꯥꯟꯗꯒꯤ
ꯑꯩꯒꯤ ꯃꯤꯡꯅ ꯁꯅꯥꯇꯣꯟ ꯅꯣꯡꯄꯣꯛ ꯁꯤꯡꯖꯃꯗꯒꯤ ꯕꯥꯔꯅꯤ ꯆꯤꯡꯈꯣꯡ ꯀꯔꯝ ꯀꯥꯟꯗ ꯀꯥꯕꯤꯔꯛꯄꯤꯕꯅꯣ ꯍꯟꯗꯛ ꯉꯔꯥꯡ ꯄꯨꯡ 10:30 ꯑꯗꯥꯏꯗ ꯀꯥꯈꯠꯂꯛꯄꯅꯦ ꯌꯧꯕꯗꯤ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 4 ꯑꯗꯥꯏ ꯌꯧꯔꯦꯕ ꯑꯗꯨꯒ ꯁꯤꯗ ꯇꯧꯔꯒ ꯍꯧꯖꯤꯛ ꯀꯥꯈꯠꯂꯛꯄꯅꯦ ꯑꯩꯈꯣꯏ ꯃꯤ 19 ꯂꯥꯛꯄꯅꯤ ꯄꯨꯟꯅ ꯑꯩꯈꯣꯏ ꯁꯤꯗ ꯉꯁꯤꯒꯤ ꯏꯟꯇꯔꯚꯤꯌꯨꯁꯤꯗ ꯌꯥꯝ ꯇꯣꯏꯅ ꯍꯪꯖꯕ ꯃꯤ ꯄꯨꯡ ꯈꯨꯗꯤꯡꯃꯛꯇ ꯍꯪꯖꯕ ꯀꯣꯏꯁꯟ ꯑꯃꯗ ꯂꯩꯖꯩ ꯀꯣꯏꯁꯟꯗꯨꯗꯤ ꯀꯧꯕ꯭ꯔꯨꯁꯤ ꯃꯔꯨ ꯑꯣꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯣꯏꯔꯒꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯧꯕ꯭ꯔꯨ ꯀꯥꯕꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤꯀꯣ ꯃꯔꯨ ꯌꯥꯝꯅ ꯑꯣꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯀꯣ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯆꯥꯎꯈꯠꯂꯛꯄꯅꯤ ꯈꯪꯗꯦ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯂꯛꯄꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯀꯟꯐꯥꯏꯟ ꯇꯧꯔ ꯂꯩ ꯃꯅꯤꯄꯨꯔꯗ ꯀꯧꯕ꯭ꯔꯨ ꯀꯧꯕ ꯑꯃꯗꯤ ꯂꯩꯗꯤ ꯈꯪꯉꯒ ꯑꯝꯇꯗꯤ ꯎꯗꯕ ꯐꯣꯇꯣꯗꯗꯤ ꯑꯗꯨꯝ ꯎꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯁꯤꯒꯤ ꯀꯧꯕ꯭ꯔꯨ ꯀꯥꯕ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤ ꯂꯥꯛꯄꯁꯤꯗꯅꯦ ꯏꯁꯥꯁꯦ ꯀꯧꯕ꯭ꯔꯨ ꯀꯥꯅꯤꯡꯉꯤ ꯍꯥꯏꯕ ꯋꯥꯈꯟꯗꯣ ꯑꯗꯨꯃ ꯍꯦꯟꯅ ꯐꯥꯎꯋꯦꯕ ꯍꯥꯏꯗꯤ ꯀꯧꯕ꯭ꯔꯨꯗꯣ ꯀꯥꯕ ꯌꯥꯏꯅꯦ ꯉꯁꯤꯗꯤ ꯃꯤ ꯀꯥꯟꯅꯕꯅꯤꯅ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯣ ꯍꯥꯏꯗꯤ ꯑꯋꯥꯡꯕ ꯆꯤꯡ ꯑꯁꯤ ꯏꯇꯣꯟꯅ ꯀꯥꯋꯗꯤ ꯀꯩꯁꯨ ꯀꯥꯔꯣꯏꯕ ꯑꯁꯥꯡ ꯋꯥꯡꯕꯁꯦ ꯑꯗ ꯁꯤꯗ ꯃꯤ ꯃꯌꯥꯝ ꯄꯨꯟꯁꯤꯟꯕꯒꯤ ꯑꯗꯒꯤ ꯄꯨꯜꯂꯒ ꯂꯥꯡꯕꯒꯤ ꯁꯤꯒꯤ ꯎꯔꯀꯥꯟꯗ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯂꯧꯔꯀꯥꯟꯗ ꯑꯗꯨ ꯀꯧꯕ꯭ꯔꯨ ꯀꯥꯕꯁꯦ ꯌꯥꯝ ꯀꯥꯟꯅꯕꯅꯦ ꯈꯜꯂꯤ ꯃꯤ ꯃꯌꯥꯝ ꯁꯨꯝ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯦꯝꯕꯗꯣ ꯀꯣꯑꯣꯄꯔꯦꯁꯟ ꯂꯩꯅꯕꯗꯣ ꯃꯌꯥꯝꯁꯦ ꯑꯗꯨꯅꯦ ꯑꯩꯗꯤ ꯂꯥꯏꯗꯒꯤ ꯑꯗꯨꯅ ꯃꯔꯨ ꯑꯣꯏ ꯂꯧꯋꯦ ꯀꯩꯒꯤꯅꯣꯗ ꯂꯥꯏꯁꯤꯗꯤꯀꯣ ꯌꯨꯝꯗ ꯂꯥꯛꯂꯁꯨ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯌꯨꯝꯗ ꯑꯗꯨꯝ ꯀꯧꯕ꯭ꯔꯨ ꯈꯣꯏꯔꯝꯅꯔꯤ ꯑꯗꯨꯝ ꯂꯩꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯤꯗ ꯄꯨꯜꯂꯒ ꯃꯌꯥꯝ ꯇꯧꯕꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯑꯗꯨꯅꯦ ꯃꯌꯥꯝ ꯀꯣꯑꯣꯄꯔꯦꯁꯟ ꯄꯨꯟꯕꯁꯤꯅꯦ ꯑꯩ ꯌꯥꯝ ꯈ꯭ꯋꯥꯏ ꯄꯥꯝꯖꯕꯗꯤ ꯑꯩꯗꯤ ꯌꯥꯝ ꯇꯥꯡꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯀꯥꯖꯔꯛꯄꯅꯦꯕ ꯉꯔꯥꯡꯅ ꯑꯗꯨꯏꯗꯨꯅ ꯑꯩꯗꯤ ꯑꯍꯥꯟꯕ ꯀꯥꯔꯛꯄꯅꯤꯅ ꯌꯥꯝ ꯍꯔꯥꯎꯕ ꯑꯗꯨ ꯁꯨꯝ ꯈꯨꯔꯨꯝꯕꯒꯤ ꯑꯗꯩ ꯃꯌꯥꯝꯗꯣ ꯀꯅꯥ ꯃꯩꯇꯩ ꯃꯆꯥ ꯀꯌꯥꯝ ꯄꯨꯜꯂꯤ ꯈꯣꯠꯂꯤ ꯍꯥꯏꯕꯗꯤ ꯌꯦꯡꯅꯤꯡꯕ ꯃꯅꯤꯄꯨꯔꯁꯤꯗ ꯀꯌꯥꯝ ꯆꯤꯡ ꯀꯥꯕꯁꯦ ꯀꯌꯥꯝ ꯊꯧꯅꯥ ꯐꯒꯦ ꯍꯥꯏꯕꯗꯣ ꯑꯃꯁꯨ ꯑꯩꯒꯤ ꯃꯤꯡ ꯁꯨꯔꯦꯁ ꯑꯩ ꯅꯣꯡꯄꯣꯛ ꯁꯤꯡꯖꯃꯗꯒꯤ ꯑꯩ ꯑꯕꯣꯝꯆꯥ ꯊꯧꯅꯥꯎꯖꯝ ꯇꯈꯦꯜ ꯃꯥꯋꯣꯡ ꯂꯩꯀꯥꯏꯗꯒꯤ ꯑꯩꯒꯤ ꯃꯤꯡ ꯖꯣꯏꯆꯟꯗ꯭ꯔ ꯀꯥꯍꯨꯁꯤꯡꯗꯒꯤ ꯏꯌꯥꯝꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯏꯌꯥꯝꯕꯁꯤꯡ ꯃꯐꯝꯁꯤꯗ ꯀꯔꯝ ꯀꯥꯟꯗꯒꯤ ꯀꯥꯕ ꯍꯧꯔꯛꯈꯤ ꯑꯗꯨ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏ ꯉꯔꯥꯡ ꯄꯨꯡ 10 ꯑꯗꯥꯏ ꯀꯥꯔꯛꯄꯅꯦ ꯌꯧꯕꯗ ꯄꯨꯡ 4:30 ꯑꯗꯥꯏ ꯌꯧꯔꯦ ꯄꯨꯡ 4 ꯑꯗꯥꯏ ꯌꯧꯔꯦ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯀꯥꯕ ꯍꯧꯕ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯅꯠꯇꯕ ꯍꯟꯗꯛꯀꯤ ꯅꯠꯇꯕ ꯃꯃꯥꯡ ꯆꯍꯤꯗ ꯀꯔꯝ ꯀꯥꯟꯗꯒꯤ ꯀꯥꯕ ꯍꯧꯈꯤ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏ ꯅꯍꯥꯟ ꯆꯍꯤ ꯈꯨꯗꯤꯡ ꯀꯥꯕꯗꯤ ꯀꯩꯅꯣꯗ ꯀꯥꯕꯅꯦ ꯁꯖꯤꯕꯨꯗ ꯀꯥꯕꯅꯦꯕ ꯑꯗꯣ ꯏꯃꯣꯏꯅꯨꯒꯤ ꯀꯥꯕꯅ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯑꯗꯣ ꯍꯟꯗꯛꯅ ꯀꯥꯕꯅꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯑꯇꯩꯗ ꯀꯥꯕ ꯃꯇꯝꯗꯨꯗꯗꯤ ꯅꯣꯡ ꯆꯤꯡ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯦꯕ ꯏꯪꯁꯨ ꯌꯥꯝ ꯏꯪꯉꯦ ꯑꯗꯨ ꯁꯤꯗꯅ ꯉꯁꯤꯅ ꯑꯃꯨꯛ ꯍꯟꯗꯛ ꯀꯥꯕꯗꯤ ꯏꯪꯗ꯭ꯔꯦ ꯀꯧꯕ꯭ꯔꯨꯁꯤꯗ ꯂꯥꯛꯄꯗꯤ 6-7ꯂꯛꯇꯤ ꯁꯨꯔꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯟꯇꯔꯚꯤꯌꯨꯁꯤꯗ ꯑꯗꯨꯝ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯍꯪꯖꯕ ꯀꯣꯏꯁꯟ ꯑꯃꯛꯇ ꯂꯩꯖꯩ ꯑꯗꯨ ꯍꯪꯖꯅꯕ ꯏꯟꯇꯔꯅꯦꯠꯁꯨ ꯂꯧꯖꯒꯦ ꯀꯧꯕ꯭ꯔꯨꯁꯤ ꯃꯔꯨ ꯑꯣꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯣꯏꯔꯒꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯔꯨ ꯑꯣꯏꯅ ꯈꯟꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯂꯩꯔꯛꯑꯕ ꯈꯨꯕꯝ ꯑꯃꯈꯛꯅꯤ ꯑꯁꯤꯗ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯈꯔꯦ ꯍꯥꯏꯕꯗꯤ ꯃꯁꯤꯗꯒꯤ ꯍꯧꯔꯛꯈꯤꯕ ꯂꯥꯏꯒꯤ ꯋꯥꯔꯤ ꯑꯣꯏꯒꯦꯔꯥ ꯄꯥꯟꯊꯣꯏꯕꯤꯒꯤ ꯑꯗꯨ ꯃꯌꯥꯝ ꯂꯩꯈꯔꯦꯕ ꯂꯩꯕꯗꯤ ꯑꯗꯨꯅ ꯑꯩꯗꯤꯃꯔꯨ ꯑꯣꯏꯅ ꯂꯧꯖꯩ ꯁꯣꯝꯗꯤ ꯌꯥꯝꯕꯩꯗꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯑꯩꯒꯤꯁꯨ ꯍꯧꯖꯤꯛ ꯑꯩ ꯌꯥꯝꯅ ꯍꯥꯏꯖꯒꯦ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯑꯩ ꯑꯗꯨꯝ ꯂꯧꯖꯩ ꯑꯩ ꯑꯍꯥꯟꯕꯅꯦ ꯍꯟꯇꯛ ꯀꯥꯔꯛꯏꯁꯦ ꯑꯗꯨꯝ ꯃꯊꯪꯁꯨ ꯑꯗꯨꯝ ꯀꯥꯔꯛꯀꯦꯅ ꯑꯗꯨꯝ ꯈꯜꯂꯤ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯥꯔꯛꯄꯗ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯖꯩ ꯍꯥꯏꯕꯗꯤ ꯁꯨꯝ ꯃꯐꯝ ꯑꯁꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯃꯔꯤ ꯂꯩꯅꯔꯕ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯅꯁꯨ ꯂꯧꯋꯦ ꯇꯥꯌꯣꯡ ꯃꯕꯨ ꯑꯇꯤꯀꯣꯛ ꯃꯔꯨ ꯁꯤꯗꯕꯅ ꯏꯊꯛꯅ ꯄꯣꯂꯥꯡꯈꯣꯛꯄꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯏꯌꯥꯝꯕꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯌꯥꯝꯕꯒ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯔꯨꯞ ꯆꯤꯡꯂꯩꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯔꯨꯞꯁꯤꯡꯒ ꯎꯅꯗꯨꯅ ꯉꯥꯏꯍꯥꯛ ꯃꯔꯨꯞꯁꯤꯡꯒꯤ ꯑꯆꯤꯟꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦꯀꯣ ꯉꯥꯏꯍꯥꯛ ꯀꯥꯏꯊꯣꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯃꯅ ꯇꯥꯛꯄꯤꯔꯛꯄꯗꯨꯒ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯀꯧꯕ꯭ꯔꯨꯁꯦ ꯑꯃꯨꯛꯇꯪꯗꯤ ꯀꯥꯔꯨꯔꯒꯦ ꯍꯥꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯃꯐꯝꯁꯤda ꯆꯞ ꯃꯥꯟꯅꯅ ꯄꯣꯂꯥꯡꯈꯣꯛꯅꯁꯨ ꯑꯍꯥꯟꯕ ꯌꯧꯖꯕ ꯃꯐꯝꯅꯤ ꯃꯐꯝꯁꯤꯗ ꯃꯔꯨꯞꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯔꯨꯞꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯌꯥꯝꯕ ꯖꯤꯇꯦꯟꯒꯤ ꯃꯐꯝꯁꯤꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯃꯐꯝꯁꯤꯗ ꯃꯔꯨꯞꯁꯤꯡꯒ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯔꯨꯞꯁꯤꯡꯕꯨ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯔꯨꯞꯁꯤꯡꯒꯤ ꯃꯇꯝ ꯉꯥꯛꯇꯪ ꯀꯥꯏꯊꯣꯛꯄꯤꯕ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯂꯥꯡꯈꯣꯛ ꯍꯥꯏꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯕꯨꯁꯨ ꯊꯥꯒꯠꯆꯔꯤ